अहानबदा इंडिया टुडे नॉर्थ ईस्ट की फंग रिपोर्ट अंगतंग मैम थमजगे मणिपुर की चुरचांदपुर मियोमा गुवाहाटी फारे थौदोक्सी मार्च की तांग कुनगहुमदोइदा बोरबारी लोकेलिटी की गेस्ट हाउस की मखोंगदा नोंगमैना पानबगी असोकपा लैबा मियोइसी गुवाहाटी पुलिसना फाखिबने हैरी फारबा मियोइसी की ममिंग लुनमी साई सई 35 चुरचांदपुर मणिपुरदगिने लोइनना साई हैरिबा मियोइसी माकी होम टाउन नुमई कापगी थौदो अमरा चेंदरंबा याई हैरी मेडिकल ट्रीटमेंट की गुवाहाटी लेरंबने हैरी लोइनना अर्जेंट मेडिकल केयर की गुवाहाटी पुलिसना साई गुवाहाटी मेडिकल कॉलेज हॉस्पिटल ट्रांसफर तौखरे हैरी मथक इन्वेस्टिगेशन चथरी लोइनना एक्सट्रीमिस्ट ऑर्गेनाइजेशन लिंक लेबर थीजिले हैरी अमरोमदना कोरोगनब खुमन की फेसबुक पेज थगलप वोडोल खरा मैम थमजगी सर्वाइवल की क्वेश्चन लाक्लबनीना अखोइदी इरेबाग इप्रूफ की सेम साबन हेन मरुओई इरेबाग इप्रूफ कनब नत्रगा सीब लोरे अनी से नतना अखोइगी लंबी लेते असुमनसु फोंदोगली एटीदी नोंमुनोमगी इसागुम हेनगलखिनी मरम लै नोंमुनोमगी मंगालसु थोलखिगनी नहालिसिंग यांखैमुक सिबु अंगाव गाक्तदी ओइरमोय मंगलान अमदा पुल्लगा थबक तौरिबनी अखोइदी तुंगी असंगब मियेंग अमदा थबक तौबनी लान से खक्त नते लान से लोइरसु इरेबाग इप्रूफ की तौगदब थौदांग यामना वाटली अखोइगी हाइबा वाफमसु फोंदोरकली पनम पाउसेरी की मरुएब ई पाउसिंग खोंगसरगा मणिपुर टॉप चैनल की मैकेरी की मैम थमसगी अहानबदा नुपी अहुम यावना खुलंगाक तरागा मरी कंबाइन फोर्स न फाखरे सिक्योरिटी फोर्स का मुक्नबदा मैरा पाइबी मरी असु अपन नंगले ngase ayuk pung aniga makhairam tawa matamda Imphal West District ki lamsang police station konba sabalamadi mayang langjing tamang da combined force na thibhum sataduna nupi ahum yawna khulngak tuna leiba miyoi taraga mari fakhibaga loinana gari amadi khulai kya fokat kre hairi amarom da security force ka miyamga muknabada maira paibi mari asu apan nang kre hairi पाउसिन हाई ngasi ayuk nungalamdai pung aniga makhairom tabada security force की अपुनबती ममदा लमसांग पुलिस की मनुंगसनबा साबलमदी लंगजिंग तमांग न खंगहोदना थीबुहुमबिगी थबक चथरखिबने हाइदि मदुदा मफमदुर खुलंगाक्तुन लैबा नुपी अहुम यावना मियोई तरागा मरी फाखिबने हाइदि फारबा मियोई सिंग अदुदी मुनाल कांगमोंग पारिमसा सगोलबन पारी असौबा वांगोई लेम्बा लुकेर अथोइबा हावरांग कैथेल कंगला लंगथबाल सिंगसांग लाकपा लंगथबाल जेम्स फुमलौ बोबो पुखाओमदी लिगलाई हावरांग कैथेल दगिने हाइरि माफम अदुरगी सिक्योरिटी फोर्स इन कार्बाइन मंगा AK-47 राइफल अमा 3.3 राइफल अमा इंचस राइफल अमा 9mm पिस्तौल अनि अमदी डबल बैरल अमा यावनो काप यारिबा मरुकाया सुफगत पंगमखिबग लोइना बेस्पा गाड़ी अमा एक्टिवा अमा बिट कार अमा जिप्सी अनि अमदी सफारी स्टोम अमा सुफगत पंगमखि हाइरि फारबा मियोइ सिंग अदु मरी लेनबा पुलिस स्टेशन सिंग द सिनखरे हाइरि अमरोमदा लमसांग एसी की मनुंगसना लैबा लमदेंग माइकैदा ngarang ahing security force singna thibuhumbi थबक सथनबा संगसिलकपदा मैरा संगद खुलंगाक लिबि मैरा पाइबि सिंगा चाउनो मुक्नबदा मैरा पाइबि मरी असु अपन नंगदुना लेकनखरे ngarang ahing pung ama helakpadu waida thokiba thawdu adubu yaningdaba phongdokladuna ngasi lamdeng maikai gi मैरा पाइबि सिंना wokat khongjang sangsinkhre security force na satakhiba thawong adu gi mayokta khulauk sing laukre खोंजंग अदुदा सरुक याखिबि मैरा पाइबि थांगजम यमुना न फुंगदोरखिबदा ngarang hing security force singi gari humdrarom hena iroi sembadagi lamdeng sulit west tamna sangsilakhi security force sing aduga lamdeng awang laikai sing maida maira thoktuna leiba ima singa muknarakpadigi security force singa tear gas amadi smoke cells sing kapsin bada maira paibi mari aso open nangduna rims ta lekanakhi khulngak libi ima singda khuthabi yaninde असिगुम थवोंग सिदा लैंगा असिना मणिपुर मिया मरु ओइना नुपी सिंगबु करमना ngak सेनगनि हाइबिगा असौबु वहंग अम ओइरक्ली इरांग असिना मरम ओइरागा खुलंगाक लिबा सिंगबु लैंगा असिना सगतपगि मुहत्ता थवोइना ओनसिनबा सिमक लेबक थिबने ngaranggi thawdu wadu sienaba police personal sing serak pidrabadi lamdeng maikai gi miyamna makhatana akan makhongjang sing sangsilakani haiba wapam suthamki atopa paumana pikna konba mafam sing yaksang kumai pangthoktuna ba appeal torakli
Mamang Saigi may ahumdigi Hoduna Koki Narco Teorisina Mitay Furupta Landaratuna, Mishimina Kia Yauduna Mio Lissin Kia Lanzen Handuna, Istedasigo Riba Pipa Mamadi Miamgi Awabad Sargaduna, Nuaitaba Pongdok Point Say Sigi Yauksan Kumai Manunda. Shell Kaiba Lambitatuna Shello Amadi, Tabal Songmanasum Makal Kudimaki Harakumai Amata, Peace and Integrity Committee, Kiamgai Pik Amadi, all Kiamgai Nubisako Torang Lupna Kwanbama Pamsinda, Ating Matam Crep. Piki convener CS Mekasandra Kuyek Pidun Tadorak Passiolamada, Sien Kuki Narco Teorisina, Mitay Sinda, On Sinduna, Landarak Pudigi Mio Kiagi, Tawai Mang, but Natana Yum Lissing Tarokena Maitadukuna Mio Lissing Kumpugi Matakta, Lanjen Hali, Mahero Kiabuna, Mai Masing Tambada, Ne Tahandava, Nupi Bikiagi Izat Mahan Kibagaloidana, Tamtina, Hatok Pikra Bakayagi, Haksang Pangdana Lady Lamdamasiki Miyangi, Awabada, Saryaduna Saye Sigi, Yauksan Kumai Manunda Makalamatagi, Harakumai. Committee Sina Konba Pamsing the Pangtopia, right? I think but Hamlet Loinana, Tasigi Taragatrukta, Zeribamgi, Langang Pok with Lamtagi, Ahan Matangsan Mita, Mite Singi, Ipai Pusingi, Haktaki Satnarakpa, Lininga Mari Lainaba, Saroi Kang Vigitoram, Pangtolingaida, Kokini Sinaba Mio Krana Lagi Possessing, Sai Kaiba, Yamna loser the Tong Satrakibasin Matakta, Langana, Ein Goeba Action Lokatuna, Maralebasing Sarapiu. India Lengaka Peace Agreement Kuyak Pinakrava, Pambaina Lusingba, UNLF ki Army Sip Yauna, Mio NI and Pazin Kibadu, State Lengana Honaduna, Kanishanamati Yaudana Tadu Halu Hanesu, Cyril Asida, Apple Torokli Atopapamana, Kulai Pai Singdigi Sugunu Kansi, Hairabadi Miamgi Kutalai Committee. Koki Kulai Pai Bisingi Makutagi, Sugunu Kansi Hairabadi, Sugunu Miamgi Kutalai, Langanas Sugunu Miamgi Akanava Tausal Tarang, Lakolaba Kaktada, Mausagum, Lamdamasigi Miamna Kundalita Pangamani Haina, Crisis Management Committee Sugununa Fondorokli, Langi Sating Nangduna Housik Sukari, Toklagadagi, Tambangam Daba Pibam Amada, Yum Tadokuna Lanjina Rubadigi, Masagi Yum the Hanjinaraglaba Sugunu Miamna Amatoiva, Sapsab Pitep Amaloduna Sugunu Kanabi the Mipam Ama, Nashi Sugunu Kaitil the Pantokre. Mipamadura Tuan Sinpam that lady Mioising, High is High Maniai, Why Inao, Ahaibam Lokesor Amadi, Laiton Jump, Zoina Akanaba, Mitung Lensing, Oiduna Mipamadu Pantokibini. Miamgi Mipamadura Tuan, Wang Lukiana, Tataragam to Fazilalaga, Lana Sina, Sugunu Miam the Hauzik Mayuk Haliba, Awabasing Amadi, Sugunu Bukanana Buhona, the Miam the Logodaba, Pirep Singimatano Wapam Kasu, Fondorakli. Amarumdana, Asa workers Singi State Shirgi Sanpam Sing Pangba Hore, Union. All Manipur Asa workers Union gi Nauna Kalaba, executive members Singna, Sien Zongduna Honapati, Asa workers Singi State Shirgi Sanpam Sing Pangba Hore Hana, Unionasiki Maike digi Fondorakli. Unionasina Sindunangasi, Rupa Mahal Tang the Labor, Irabot Bawana Pangtokiba Paugi Mipamada, Unionasiki General Secretary Paunam Asharan High. Asa workers Singi State Shirgi Sanpam Sing Sita Tarakanipan, Pangdan Lermani, other Unionasina Sien Zongduna Honabadegi, Kumza English Singaniga Kungani to April Tadagi Horaga, say Atumaki, Augusta Power Punata, Mangagi Sanpam Sing, Hana Pankre, Masigi Matunda Ani Supatanka Kiwena, Kumza English Singaniga Kungani to September, November Ta Power, Punata, Ohungi Sanpam Sing, Amuk Pankre. Ahumla Suba, Tankaki Oina Kumza English Singaniga Kungani to December the Kumza English Singaniga Kungum Dogi, August Powergisu, State Shergi Sanpam Sing Pangle. Masigi Makatarak Poina Kumza English Singaniga Kungo Humdogi September the Kumza English Singaniga Kunga Marigi, Zanawari Powergi, State Shergi Sanpam Sing, Lakadoribe April Tagi, Sairauba Mamang Powada, Panglagani, Masi Unionisina Sien Song do not Honabadigi, Pangmangam Kibani. Maramasina, Kanagumba, Sien Song Bashit Yaw the Basa workers in Lana Pokopiganoiki Atian Bapokrana, Nongmeina the hand grenade forget creek. Kaksing District Command Unit Amadi, Waikong Police Station ki Apun Matimamana, Waikong Uyung Kuno Manning Sing the Tibu Humbigi Tabak Satabada, Nongmeina the hand grenade forget Pungan Creative. Ngasayok pung taruka minute kulom tapam tamda, Kaksing District ki ASP, Toksom Bikram Zina, Supervised Dogduna District Asigi Additional ASP Ops Binoy Song Tangi Miyang Makada, Kaksing District Command Unit ki OC, Sobedar Soraisam, Birlana Lusingba, Waikong Police Station ki Personal Singyawba Apun Matimamana,
Waikong Uyong Kunong Maningsing area Thibu Humigi Tabuk Satabada, country made pistol Maru Yaudaba Magazine, detonator Yaudaba .36 Heis E India made hand grenade ama Fatpunki. Police na Fogalaba Polam Singaduga Marilena, Makata legal action Lokonaba Marilena police station da Sinakre Hana Paush na Makatari, Amaromdana, Churchandpur district Yumanga Maisakre. Churchandpur district ki Hilltown Manungsanba Hollywood Street New Bazaar leba Yumanga Maisakre Hari. Press na pang mapaw may sak pagi tawdo tu ngarang ehing nonggay matung na thokibani. May sakra yum singadu bai moy zathanga thangsuan mang nenjang kim hawkip amadi rawnai khumi hairiba miyoi sing asigini hairi. May sakpa duda Zoysil niyang kimi kouba miwe magi kongi sarukta kra asu apan nangki hairi. Hawgsi pawbig oina may yedu mataw kram na saglak pano haiba sapsa na kang mangamdri adobo electric short circuit ki horok pi yai haina thajanari. Atopa paw mana election expenditure monitoring gi mifam pangtokre. Election expenditure monitoring gi matang na khana naina bigi mifam amanga si Impal East DC Kumantim Dainana Thoramapu oiduna Porompata leba DC office complex ta pangtokre. Ngasigi mipamadu Impal East ki SPK Megasandra amadi additional SP Pramesh Arambam yauna flying squad team FST amasung static surveillance team SST gi makok thongwa sing saryaki mifam ga mari leindana lakadori Lok Sabha Mikhal niyam sumna mai pangna pangthok ngamna begidamak FST amadi SST na lawgadaba thawdang singi matang na khana naina khibaga loidana official singna nomonomi goiba report sing matam sana Kangalakna ba pautak piki DEO DC Kumantim Dainagi Maikadigi Model Code of Conduct Thugaibi Sing Kangtuna ba Enforcing Agency Kudemak Amat Wena Puna Kusamana Tabak Tawinana Bagi Tangai Fatabi Singi Matana Marik Zumbu Wapam Singtamki Additional SP Impal East Pramesh Arambam Nahai Police na lakadoriba Mikhal Gamari Lainana Aini Yadaba Pulam Sing Fogat Pahore Mashida SST Gi Maikadigi Model Code of Conduct Thugaibi Sing Madi Expenditure ki matang na thokpa thawdok singa mari leinaba report singa madi video graphics sing matam sana piraktuna puna thabak tawmina bagi mathau taba leihaki mifam adugi manung sana official singna makogi mathok mapung phana pangtok pungamnaba iCard amadi camera sing su kentoki amaromdana urban casual fazin kibegi thawong kanem tawrakli Election Commission of India ECI na Lok Sabha gi Mikhal matam laukthokhi baga ngarang numidang Delhi gi Minister Arvind Kejriwal bu Enforcement Director ED na phajin khiba si akan mamong na kanem tawi haina Aam Admi Party AAP Manipur gi Activity Coordinator Beshonat thingnamna phongdorakli Manipur Press Kaptanga si pawmising unaba mada Beshonat na phongdokhibada Mikhal gi matam Lakthokraba matung India pumada model call of conduct na bahokrabani masigi matung nagi India pumada ECI gi paukta matung ina tawgadaba thabak thorom pangthokadabani adob ikhang khawdana ED laktuna Delhi gi minister gi yumda thibu humgi thabak sa tharaga phajin ki bas ECI na miyeng sangbiu loinana ED na Delhi liquor case sa tharaki bas gi matangda Delhi gi minister gi yum amadi party gi miyoi singi yumda kyarag hana Red Chatraba Pau the Karimata Pangba like he Delegate Minister gi Yumdagi Subnatagi Lupalis Humdra Katamak Pangmaki Adobo San Pam Singa Dudi Amuhana Shinaram Laga Arvind Kejriwal Masa Pakibani. Instead of Sidasu BJP Gilenga Sin opposition party bu Wangang Lubagi Damak Maral Laigi Lairera Pazin Punsinda Yadi Habigi Manung the Tawong Kasa Tarapagi Mamitari. Asiguma thawong sing asidi Sainagi one political party gi lenga lon mawong na BJP khaktana lenga kadabani habigi thawong sina phajakraba democracy gi one thok lehendre Delhi gi Minister Arvind Kejriwal na Union Territory asida quality education gi thakta lemna mai masing tamanaba lemna ising pibada natana nupi singbu lemna bas tungonduna lemna mai pibigi thabak thorong kya pekhalibani asiguma miyoi asi maralaiba tarabadi BJP na laikhiba electoral bond company taraga mapanagi lupa crore lishing mariga satreka marfuga tareka point ahumashida BJP gi election na mateng panghi basidi maralaiti haigadori pra loinana lakadori ba Lok Sabha Mikhal sita Manipur thokliba irang asi lusinduna ingta papurak ngamgadaba mihut ama thagat haunaba miyamna khotna saina su makna makhata khe makhasa tharak poina kangla pawdigi kangla pawgi editorial meyamna thamjage mauksagi khal kaiba madi ising phangdabi gi saithe
Manipur thakna sanaba afaba toti marang kain sizinaba phangdabigi awaba mayoknariba sigi matangda lengak maru oina isinga mari leinaba loisang Public Health Engineering Department PHE digi makok thongbusingna miyeng sangmaga loinana isingidamak tung koina sanagadaba thaurak lokhalo lamdam asigi miyamda afaba thakna sanaba toti ising marang kaina phongan mangamdabagi wathok leiriba sigi matangda sing amasum tamgi mafam singna mausadagi ising tungda lerakpa ikom tukhong Ithai lakhong lok pat amasum torel na singbasing ayamba ising leitaba amadi iset lepkhibadagi miyam amasum lengli paliba thawai paliba sa singdagi horaga upal wapal sing hingma ngamdabagi phibamda lerakliba si lepthibani Manipur apikpa state ama oijaraba mausagi khalngak na lerakhiba lamdamni mausagi khalngak lingai matamda miyoibana hingmuda nungaiba mafam ama oirami matam adura sufam thokpa nong matam sana marangkaina surami nonggi isingna pat torel tukhong ikom pukri na singbasing matam punamakta ising marang kaina leibidagi miyamna isingi awaba mayoknaramde ising marang kaina sizinaba phangbadagi lawmi singna matam sana lawu singugi thabak sing mai pakna pangthoktuna sinjakta mipal tangda boirakhi aduba hauki basai kharagi mamangna mausagi ayinga sagi khal ahungba madi akaiba ecological imbalance oirakhibadagi matam sana nong sudaba ikang thokpa sufam thoktaba nong ka hena subadagi khuchemgi ising isauna Lantum kya amangata thuan badagi miyam maru oina lawmi singda awaba saking mayoknari nong matam sana sudaba ikang thokpa amadi khuchemgi isawgi thaudok singna maram oiraga lawmi singna matam sana lawu singugi thabak pangthokpa ngamdabadagi pothokki sang nemna puthokpadagi mapalamdagi pusilakpa sieng yauna mana masing haira ngana singba leiraga sejinabadagi chinjakta mipal tangba hingbadagi miyam maru oina Nomgi su nomlagi hingliba miyoi sing hingba ngamdabagi phibamda leiri hausik manipurgi miyamna mayoknariba awawa saithing sing asi lamdam asigi miyamna mausagi khudol oiriba upal wapal pakngri yantatpa lamai thaba sing kokthokpa pat torel na singba sing phumjinduna sakhotpagi mingda singba sakatpagi thabak sing leptana satharakhibadagi mausagi khal kai tharakpadagi tholokhibani mausagi khal kaibadagi pirakriba saithing sing mayoknariba sing aikhoi isana thokonjabani haibasi ijazafam thui miyamna tungda oirakadaba sing khangdabagibu oirabasu khangnabu oirabasu sing temkhaiba upal wapal ngatatba lamai thaba pat torel ikom na singbu sing phumjinba madi lawu singu tawnariba yauna lawu singu yaba mafam sing lanai miyoi sing madi lenga ki makai digisu tungan ba singa sagatpagi thabak sing paikhatliba sing asi thingdriba makai mausagi khalngak na thamang amroi mausagi khalngak na thamnaba honabada miya maru oina lenga ki sauna thodang lei lenga na asan ba miyang amaga loina na mausagi khalngak na thamnaba lokat pham thokpa thabak sing lokhatpagi mohut tebal amadi sinna ngang sakpa tawba khaktada khalngak na thamang amroi Mausagi khalngak na thamnaba thaurang sing lokatuna mai pakpa ngamdriba makai miyamna thakna sanaba afaba tuti ising yauna ising marang kaina sejinaba phangdabagi awaba mayokna khigani miyoiba amadi thawai panba punamangna ising yaudana hingba ngamdi haibasi lengak longi thawgai pangliba MLA minister amadi bureaucrat singna khangdriba makai miyamna awaba mayokna khigani State leba ama sakhotpa madi nungaina hingba haibisi ising nungsit ki phibam phaba oibada natana mai ising marang kaina phangba madi lambi thongi phibam phaba ga sauna mari lene amaromdana lengana sengwa sakatpegi thabak sing arai bi thaduna paikhalabsu chinjakta mipal tanglabadi miyamna nungaina amadi maning tamna hingba ngamdi miyoibana chinjak yauna hingba ngamdi haibisi khangba loinana laingak pasingna mausagi khalngak na thamduna miyamda ising marang kaina phangana na bu honok miyamna kumgi nong isingi mapan tangla hingadabani haibigi mahut matam punamakta ising marang kaina phangana na balenga ki asanba miyengna thaksil pekatpam thui mausa nesergi khudol miyoibana singnabadagi awaba sathing miyamna mayongnai mausa haibisi samiba mapu lai god makni khana lumna laurabadi miyoibana nungaina hingba ngami aduga hausakoina di miyam pau samatang solution jarage masumyam puna no update ngaminasi